ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯍꯣꯏꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯧ ꯉꯥꯏꯔꯤ꯫ ꯊꯝꯕꯥꯜꯅ "ꯏꯕꯨꯡꯉꯣꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯣꯏꯖꯥꯠꯂꯣ?" ꯌꯥꯏꯐꯕꯤꯅ "ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯁꯦ ꯉꯟꯅ ꯑꯗꯨꯝ ꯆꯪꯉꯛꯑꯁꯨ ꯌꯥꯕꯗꯨꯕꯨ." ꯁꯥꯟꯇꯤꯅ "ꯃꯤ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯅꯤ." ꯁꯟꯖꯤꯕꯅ "ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯃꯧꯅꯤꯀꯣ." ꯁꯟꯖꯤꯕꯇꯤ ꯍꯣꯔꯦꯟ ꯀꯕꯣꯛꯂꯩ ꯎꯕꯗ ꯃꯌꯥꯝꯅ ꯇꯧꯒꯗꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯊꯝꯕꯥꯜꯅ "ꯀꯩꯅꯣ ꯁꯤꯅ? ꯅꯅꯥꯎꯅꯨꯄꯤꯅꯤ, ꯅꯪꯒꯤ ꯅꯆꯤꯟ ꯌꯥꯎꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ." ꯌꯥꯏꯐꯕꯤꯅ "ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯦ ꯈꯔ ꯂꯦꯝ ꯌꯥꯔꯕꯅꯦ, ꯇꯥꯃꯣꯆꯥꯒꯤ ꯏꯅꯝꯃ ꯂꯥꯛꯑꯗꯤ." ꯁꯟꯖꯤꯕꯅ "ꯅꯣꯏ ꯈꯪꯄꯣꯟꯇꯦ, ꯃꯤ ꯃꯔꯝ ꯂꯩꯕꯩꯅꯤ, ꯅꯣꯏꯁꯨ ꯈꯪꯉꯗꯤ ꯅꯣꯛꯅꯤ." ꯁꯥꯟꯇꯤꯅ "ꯀꯩꯅꯣ ꯉꯥꯎꯔꯕ ꯈꯪꯗꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯦꯠꯇ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯑꯒ ꯒꯦꯠ ꯍꯥꯡꯗꯣꯛꯏ꯫ ꯃꯌꯥꯝꯁꯨ ꯃꯔꯤ ꯃꯔꯤ ꯏꯟꯅꯔꯛꯏ꯫ ꯔꯣꯁꯟ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯔꯣꯁꯟ ꯎꯕꯗ ꯊꯝꯕꯥꯜ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜꯅ "ꯀꯗꯥꯏ ꯀꯗꯥꯏ ꯏꯃꯧ ꯃꯁꯛ ꯐꯖꯕꯤꯗꯤ?" ꯔꯣꯁꯟ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯀꯕꯣꯛꯂꯩ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯊꯝꯕꯥꯜꯗ ꯈꯨꯔꯨꯝꯃꯤ꯫ "ꯏꯃꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ." ꯊꯝꯕꯥꯜꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯅꯨꯡꯁꯤꯈ꯭ꯔꯦꯗ." ꯃꯀꯣꯛꯇꯨ ꯐꯤ ꯃꯆꯥ ꯑꯃꯅ ꯈꯨꯝꯕꯅꯤꯅ ꯎꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯣꯟꯈꯠꯂꯛꯄꯗ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯏꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯏꯃꯥ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ?" ꯌꯥꯏꯐꯕꯤꯅ "ꯇꯥꯃꯣꯆꯥ, ꯁꯤꯗꯤ ꯀꯃꯂꯥꯒꯤ ꯁꯛꯊꯤꯕꯤ ꯇꯝꯐꯥꯗꯣ ꯃꯥꯜꯂꯦ. ꯇꯥꯃꯣꯆꯥ, ꯅꯪꯕꯨ ꯂꯥꯏꯒꯤ ꯃꯆꯥꯗꯧꯅ ꯐꯖꯩ ꯍꯥꯏꯗꯥꯏꯅꯦ?" ꯁꯟꯖꯤꯕꯅ "ꯑꯩ ꯈꯪꯗꯦꯀꯣ, ꯆꯪꯉꯦꯍꯦ ꯑꯩ, ꯂꯩꯍꯧꯔꯣ ꯅꯣꯏ." ꯊꯝꯕꯥꯜꯅ "ꯑꯇꯣꯝꯕ, ꯏꯃꯨꯡꯗ ꯆꯪꯍꯜꯂꯛꯑꯣ, ꯂꯩꯔꯣ ꯅꯣꯏ ꯅꯨꯡꯉꯥꯏꯅ. ꯀꯗꯥꯏꯗꯒꯤ ꯈꯨꯜꯂꯛꯄ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯑꯩ ꯏꯃꯧꯅꯦꯒ ꯍꯥꯏꯕ ꯉꯝꯖꯔꯣꯏ, ꯅꯣꯏ ꯊꯣꯛꯇꯧ, ꯊꯤꯡꯗꯣꯛꯈꯣꯀꯣ." ꯑꯗꯨ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯐꯦꯠ ꯂꯥꯎꯅ ꯆꯪꯈꯤ꯫ "ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ, ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ, ꯌꯥꯝ ꯊꯤꯕꯤ ꯃꯁꯛ ꯑꯁꯦ, ꯑꯩꯒꯤ ꯃꯧ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯖꯔꯦ ꯃꯥꯡꯖꯔꯦ." ꯊꯝꯕꯥꯜ ꯁꯥꯎꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯉꯤ꯫ ꯎꯠꯂꯝꯂꯤꯕ ꯇꯧꯔꯤꯕ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯈꯟꯖꯔꯝꯕ ꯑꯁꯥ ꯀꯌꯥ ꯀꯥꯏꯈꯤꯕꯒꯨꯝ ꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯔꯦ꯫ ꯁꯥꯟꯇꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨꯐꯥꯎ ꯁꯣꯛꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯃꯧ ꯑꯍꯜꯅꯤ ꯈꯟꯅ ꯐꯥꯊꯖꯩ꯫ ꯁꯥꯟꯇꯤꯅ "ꯅꯅꯥꯎ, ꯏꯕꯦꯝꯃꯁꯦ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯑꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯗꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ, ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯑꯩ ꯃꯥꯒꯤ ꯃꯐꯤ ꯍꯣꯡꯗꯣꯛꯅꯕ ꯄꯤꯔꯒꯦ, ꯆꯪꯃꯤꯟꯅꯔꯛꯑꯣꯀꯣ." ꯔꯣꯁꯟꯅ "ꯍꯣꯏ ꯇꯩꯃ." ꯌꯥꯏꯐꯕꯤꯅ "ꯇꯥꯃꯣꯆꯥ, ꯀꯩꯅꯣ ꯇꯥꯃꯣꯆꯥꯒꯤ ꯃꯤꯠꯇꯨꯕꯨ ꯑꯉꯥꯟꯕ ꯑꯝꯇ ꯎꯕ ꯐꯪꯗ꯭ꯔꯕꯣ? ꯑꯃꯝꯕ ꯉꯥꯛꯇ ꯎꯔꯕꯣ?" ꯔꯣꯁꯟꯅ "ꯌꯥꯏꯐꯕꯤ, ꯇꯥꯃꯣꯆꯥꯒ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯁꯟꯅ ꯀꯕꯣꯛꯂꯩꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯔꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯈꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯔꯣꯁꯟꯅ "ꯁꯛꯊꯤꯕꯤ." ꯅꯨꯡꯁꯤꯕ ꯃꯥꯅ ꯀꯧꯔꯛꯄꯗ ꯃꯅꯤꯡꯇꯝꯅ ꯈꯨꯝꯖꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯔꯣꯁꯟꯅ "ꯅꯨꯡꯁꯤꯕꯤ, ꯑꯗꯨꯝꯅ ꯀꯞꯀꯅꯨ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯐꯕ ꯐꯠꯇꯕ ꯑꯅꯤ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ. ꯑꯩꯁꯨ ꯈꯪꯉꯤ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯣ." ꯀꯕꯣꯛꯂꯩꯅ "ꯗꯥꯇꯣꯟ, ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ." ꯀꯕꯣꯛꯂꯩ ꯊꯃꯣꯏ ꯀꯥꯏꯖꯔꯁꯨ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯔꯣꯁꯟꯅ "ꯁꯦ ꯀꯞꯄꯅꯨ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ." ꯀꯕꯣꯛꯂꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯔꯣꯁꯟꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ꯫ "ꯗꯥꯇꯣꯟ, ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤ, ꯃꯨꯏ. ꯑꯩꯒꯤ ꯁꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯇꯣꯛꯅꯤꯡꯕ, ꯍꯩꯅꯗꯕ ꯐꯥꯎꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ." ꯔꯣꯁꯟꯅ "ꯅꯨꯡꯁꯤꯕꯤ, ꯌꯥꯔꯦꯁꯦ, ꯗꯥꯇꯣꯟꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ. ꯅꯪꯅ ꯁꯔꯖꯔꯤ ꯇꯧꯔꯒꯦ, ꯁꯝ ꯁ꯭ꯇ꯭ꯔꯦꯠꯅꯤꯡ ꯇꯧꯔꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤ ꯃꯔꯝ ꯂꯩ. ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ." ꯇꯥꯂꯛꯇꯨꯗ ꯁꯥꯟꯇꯤ ꯆꯪꯉꯛꯏ꯫ "ꯅꯅꯥꯎ, ꯁꯦꯁꯦ, ꯃꯐꯤꯒ ꯍꯣꯡꯗꯣꯛꯍꯜꯂꯣ." ꯁꯥꯟꯇꯤꯅ ꯀꯕꯣꯛꯂꯩꯗ ꯐꯅꯦꯛꯀ ꯐꯤꯒ ꯄꯤꯔꯝꯃꯤ꯫ "ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" ꯀꯕꯣꯛꯂꯩꯅ "ꯏꯆꯦ, ꯀꯕꯣꯛꯂꯩ ꯀꯧꯏ." ꯁꯥꯟꯇꯤꯅ "ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯑꯍꯜꯁꯤꯡ ꯈꯔ ꯆꯠꯂꯒ ꯄꯥꯎ ꯍꯥꯏꯗꯣꯛꯅꯕ. ꯄꯣꯊꯥꯔꯣꯀꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯈꯜꯂꯨꯅꯨ." ꯀꯕꯣꯛꯂꯩ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫
Santi thokibaga kabok lei kaduda thariba sofa aduda tapna phamthei. Roshan su kabok lei gi manakta phammi. Roshan na nungsibi nang aibu warobra. Kabok lei na daton kaigi waraudoino. Roshan na adudi ai wa haige yagadra. Kabok lei na daton na haiba khuding adum yaridudi. Ngasi su matungdasu adum yaniye hayo. Roshan na akoy anida yeknaba minong maisa kaya amana yomsilaklabasu nang aigidamakta inakta lengdana laiba ngamgadra. Kabok lei na daton adugi wahay adudi ay nahaigadawni. Matam pumbada aibu nanakta lehenbiyo. Malimda lairiba miyoy khuding na aigi mayokta laikrabasu. Daton na di aigidamakta lepiyo. Roshan na nungsibi ay nihinglise nanggidamakta ni. Ay nangbu mikup amapaw tadokloye. Ado kabok lei na hayo daton. Roshan na akoy mungsigi mi amadi leikaigi mina noknaba karimnabada sawuyade. Momo nokna akangkan bi oyuko. Aduga nanggi thawna nanggi buksel na miyoy ba khudingi tamsanafam oyhaluko. Nang masi ngamgadra. Kabok lei Roshan gi makokta pakut adu thammi. Ay dato na pamdaba kaisu tawroy. Ay nawasakli. Dato na pamliba tumak ay tungan mangamnaba honasake. Pumnabak daton ginungsibagi marumdani. Roshan na kabok lei gi mitlubirang tu makut na tapna taithokpi. Se nungsibi tumnaba tawro thengi. Kabok lei Santi na piramba phi adu hongdoklaga phamungda kakhatuna tungkhre. Roshan su kabok lei da nungsina yenglamlaga tumthakre. Numit adu haukhre anganba ayukni. Sanjeev na ima pabong di ngarang paw pigrabani. Tabag to angang da sinaramlaga paw haidokpa satpa nangnaba lage haibani. Thambal na ho aingonda karigumba mata hairano noina phanaba loisinkro. Sanjeev na ima nasanupa na pame nungsire haina puraklabani. Aikoina yunggi mawoiba pamde haina thindokhiba yabro. Santi na ima asawbana kona amangba lakani. Hojikti manamani naidana wase loisinkibana pharoidra. Thambal na aina khoigi apamba luhonggera kaina katkera noina thokpa tawbada mama moina karim haisararoi. Sanjeev na ima ahal ama oiraga adugamna gyan tadridubu kaigino. Thambal na ho gyan taba noisillo aidi yawba ngamjararoi. Asuk yamna thiba phibam jadabi nupi asibu kamaina imongni haina kaina oktoino. Santi na ima aikoina thiena hainadana urasu nanawnadi yam pamjana nungsina khallibani. Mau asigi khandrasu nanawi khalaga akoi wa nganglaroise. Sanjeev na ima namo ahal na haise chumme. Akoina hainadrasu nanawnadi magini punsigi oige khanna puraklabani. Aduga akoina naw ningkhiba hongdaba mini. Akoina magi apambada yeluba khakyaroi. Thambal na natte mabu mamitang bro makhong tekbro asuk yamna thiba nupi sinatradi nupi amata leitrabo haiba. Sanjeev na ima masak thijarasu namong nupi se kona sanaola di kamdauba. Thambal na kadaidagi sanana te olaktoise kuiraga kori akopa olaktoini. Mayam phamduna wari sanaringaida Roshan gi mapabong thoiba halai. Thoiba na kaino maulai hairaga amasina phi kamdana leirisina. Thambal waga ngangde leithoktuna adum lei. Sanjeev na pabong aina kaka hoibudi haikrabani laani pabong su loisanbinaba tawiro. Thoiba na hoi loisilage aisu thabakto mi sangdradi yadabanina tawrini. Nanaw nupadi. Mapabong gi makhol tabada Roshan su thoklai. Sanjeev na nanaw pabong na kauriye. Roshan na pabong kayage. Thoiba na
Ibemagi yunggi address to iraga piro ahal sing laknarani. Roshan na hoi pabong. Roshan su changkre Santiga Sanjeev ka su moigi kada changkre. Thoiba na nupi nangbu kaidorage aduk yamna sauri dubo nanga chanaroi khaliro namau dubo. Thambal na hona chanu pase mamitangi nupi ne na nigrogi macha nupi me hek purakladana masam ne na samda duga chuja masam duda turu turu khoiradana watok na hina kidre phibam kaikre. Thoiba momonok laga Nangido namong nupi masak thirambagi sauri ni ne. Nupi mina tabada nok tawa thabak taunuko. Thambal na karigi nok toino nate imau ni kaina maya mamangda lena duna chatminabado ai su pami adubu kadaidagi negro nupi ma purakladana ai dine ranse pokpok sai haisidi. Thoibana yareda nupi hojikta nangsu khara yengba yarakpai wani hanade nangsu thibada naminga nasaka chanade na mayamna noknarido kaurabo. Thambal na yare aingonda onsinbirakanu. Thoibana haima onsinba natene aina haisi nang aduk yamna thira fawba aina nangbu khanjaki nangi hanagi phibamdu ningsingu namit kaduna pangira tumira khangdaba ipom pomba natonga duna pura plain aina nungsimanbagi akoi ima babungda Kolkata da thabakini haizilaga chalaga semurido. Thambal na ho masu masakase thi khangadi kharasu semdo udana asuk chakhotla batamsida masamasiga. Thoibana yare chalo nangsu yam thibi nupini imauda noknanu aigi imau atombidi sanani ne mama. Thambal na I masaka udri kadondagi amuk thagatpiraino aduna mapa nangsu yauna ngaurabo. Thoibana ngawa natene akoi imungda Lakshmi changabani ne. Thambal na mapa macha chap manai ngauminaro. Adu haramlaga thambal paithoga imungda changkre. Asomna ahal masel pau haidokpa chatlure nupi mayumgidi harau lebang macha tana taurai chanabi matung inna numidang wairam nupi thinpa chatawri. Thambal yauningda mapuroibagi mai machagi mai yenglaga yaure. Kaboglei chalamdaigi mapuroiba oigadoriba mahakpu khurumnaba changai. Kaboglei na daton ai chalukige. Roshan na kaboglei bu hawatpi Dadagi saktibi nuksibi Dadana nangbu lauba thuna lakiko nakopau chikdana inakda amuk lauko. Pungning nungsina kaboglei pirang khara sintarai. Roshan na tapna taithokpi Kaukano nangna adumna kapaga chatkradi daton kamaina lehau haibano. Se momon amta noklamo thamoi se pena yingsage nangi minokna pangaloiduna nangbu amuk lauba laktoini. Kaboglei nungsiba midyeng amaga loinana nokfet tawna Roshan da yengai. Roshan kaboglei gi mamaida tapna paiduna laibagda nungsina chuppi. Roshan na mapanda mayam na ngairamani se. Kaboglei na daton chalukige. Nupi thilakpa lakpadasu mayam harau lay. Thambal mamaudu pamjadrasu mapan thongdadi uthokti. Ngihak leraga nupa mayunggi mi hanakibaga Pakpi machanupi kada changai. Pakpi na Bema. Kaboglei na Ima. Pakpi na Isadi wathok na laibak phabi haibado oire. Ibungodo gyan yam tai nisa su chati imadi iya phaba phangbada haraubana. Kaboglei tumina lukthaduna adum lay. Pakpi na atei lairi Nanembo oigadorido yam samba mali mi yam pharamgani khangi nangondaga luna tawbro ngarangdagi. Kaboglei mamagi wahangda khamba ngamdana pilu pirang sintarai. Pakpi na kaigi kapino bema. Kaboglei na Ima pungning nungsibagine. Pakpi na khomo ibungogi mamado phabro haiba. Kaboglei na yam pai aibu yam luna nuksina khanbi
ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯒꯨꯝ ꯈꯟꯕꯤ꯫ ꯄꯥꯛꯄꯤꯅ ꯇꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯦꯕ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯃꯧꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯍꯥꯏꯔꯛꯑꯦꯕ ꯐꯔꯦ ꯐꯔꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯖꯔꯣꯀꯣ ꯏꯆꯥꯗꯤ ꯅꯅꯦꯝ ꯅꯀꯨꯅ ꯆꯥꯟꯕꯤ ꯌꯨꯝꯒꯤ ꯃꯕꯦꯝꯃ ꯑꯣꯏꯌꯨꯀꯣ꯫ ꯀꯕꯣꯛꯂꯩ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯁꯥꯏꯈꯩ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯥꯝꯕ ꯉꯝꯗꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯗꯥꯇꯣꯟ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯨꯟꯁꯤꯁꯦ ꯍꯤꯡꯖꯒꯦ꯫ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯔꯣꯁꯟꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯒ ꯄꯨꯟꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯏꯁꯦꯟ ꯑꯩꯈꯣꯏ ꯌꯧꯖꯔꯛꯂꯦ꯫ ꯆꯥꯎꯕꯅ ꯑꯣ ꯏꯕꯥꯏ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯌꯧꯕꯤꯔꯛꯑꯦꯗ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅ ꯑꯐꯕ ꯊꯕꯛꯇꯤ ꯊꯦꯡꯊꯕ ꯐꯠꯇꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯆꯥꯎꯕꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯏꯕꯥꯏ ꯍꯣꯏ ꯃꯌꯥꯝꯅ ꯁꯤꯅ ꯐꯩ ꯍꯥꯏꯅꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ꯫ ꯊꯣꯏꯕꯅ ꯀꯩꯗꯧꯔꯨꯅꯤ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯤꯕꯅꯤꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯍꯥꯏꯖꯔꯤꯕ꯫ ꯆꯥꯎꯕꯅ ꯍꯣꯏ ꯌꯥꯏꯌꯦ ꯏꯕꯥꯏ ꯑꯩꯁꯨ ꯅꯨꯄꯤꯅ ꯆꯦꯜꯂꯨꯔꯒ ꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯃꯇꯝꯅꯗꯤ ꯐꯠꯇꯦꯗꯣ ꯃꯤꯒꯤ ꯃꯆꯤꯟꯁꯨ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯅ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨ ꯏꯁꯦꯟ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯊꯥ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯊꯥ ꯄꯥꯡꯈꯠꯂꯛꯄꯗ ꯍꯣꯡꯁꯦ ꯍꯥꯏꯕꯕꯨ꯫ ꯄꯥꯛꯄꯤꯅ ꯇꯥꯏꯕꯨꯡꯉꯣ ꯃꯊꯪ ꯊꯥꯁꯤꯗꯤ ꯏꯕꯦꯝꯃꯒꯤ ꯃꯄꯣꯛ ꯊꯥ ꯑꯃꯨꯛ ꯑꯣꯏꯔꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅ ꯏꯍꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯈꯣꯏꯅ ꯊꯨꯖꯟꯕ ꯄꯥꯝꯃꯤꯁꯤꯗꯤ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯌꯥꯗꯕ ꯊꯥ ꯍꯥꯏꯗꯨ ꯊꯣꯛꯂꯦ꯫ ꯆꯥꯎꯕꯅ ꯍꯣꯏ ꯆꯨꯝꯃꯤ ꯊꯋꯥ ꯂꯥꯡꯕꯟꯗꯤ ꯍꯧꯅꯗꯦ꯫ ꯊꯣꯏꯕꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯇꯧꯔꯔꯣꯏꯁꯤ ꯍꯤꯌꯥꯡꯒꯩꯒꯤ ꯄꯥꯡꯈꯠꯂꯛꯄꯗꯅ ꯐꯔꯅꯤ꯫ ꯆꯥꯎꯕꯅ ꯍꯣꯏ ꯏꯕꯥꯏ ꯑꯗꯨꯅ ꯐꯔꯦ꯫ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗꯒꯤ ꯆꯥ ꯀꯞ ꯈꯔ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕꯅ ꯅꯪ ꯄꯥꯕꯨꯡ ꯈꯣꯏ ꯃꯥꯝꯃ ꯈꯣꯏꯗ ꯍꯥꯟꯅ ꯄꯤꯌꯨ꯫ ꯀꯕꯣꯛꯂꯩꯅ ꯄꯥꯕꯨꯡ ꯆꯥ ꯃꯥꯝꯃ ꯆꯥ ꯄꯥꯏꯁꯦ꯫ ꯊꯣꯏꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯊꯝꯃꯣ꯫ ꯆꯥꯎꯕꯅ ꯕꯦꯝꯃ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯄꯥꯕꯨꯡ ꯈꯣꯏ ꯃꯌꯥꯝ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯤꯌꯥꯡꯒꯩꯒꯤ ꯄꯥꯡꯈꯠꯂꯛꯄꯗ ꯍꯣꯡꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯃꯁꯤꯗ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ? ꯀꯕꯣꯛꯂꯩꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯖꯗꯦ ꯑꯩꯒꯤꯗꯤ ꯄꯥꯕꯨꯡ ꯈꯣꯏ ꯃꯌꯥꯝꯅ ꯌꯥꯅꯕ ꯍꯥꯏꯅꯕꯗ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯊꯣꯏꯕꯅ ꯋꯥ ꯍꯥꯏꯕꯨ ꯁꯤꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯥꯎꯅ ꯙꯨꯝꯙꯥꯝꯗ ꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯎꯕꯅ ꯏꯕꯥꯏ ꯑꯩꯈꯣꯏꯗꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯅꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ꯫ ꯊꯣꯏꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ ꯏꯁꯦꯟ ꯚꯛꯇꯤ ꯑꯃꯇ꯫ ꯆꯥꯎꯕꯅ ꯐꯅꯤ ꯐꯅꯤ ꯏꯕꯥꯏ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯆꯠꯈꯤꯕꯒ ꯆꯥꯎꯕꯒ ꯄꯥꯛꯄꯤꯒ ꯋꯥ ꯈꯟꯅꯔꯤ꯫ ꯆꯥꯎꯕꯅ ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ ꯀꯔꯤ ꯀꯔꯤꯅꯣ ꯅꯆꯥꯅ ꯄꯥꯝꯖꯕ ꯍꯪꯉꯨ꯫ ꯄꯥꯛꯄꯤꯅ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕꯈꯩ ꯇꯧꯗꯣꯏꯅꯤ꯫ ꯆꯥꯎꯕꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯈꯤꯕꯗꯨ ꯑꯗꯨꯗ ꯍꯥꯏꯗꯣꯛꯑꯁꯨ ꯐꯗꯧꯅꯤ꯫ ꯄꯥꯛꯄꯤꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯏꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯄꯨꯟꯅ ꯊꯥꯃꯤꯟꯅꯕꯅꯤ꯫ ꯆꯥꯎꯕꯅ ꯐꯔꯦ ꯐꯔꯦ ꯏꯁꯣꯔꯅ ꯇꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯂꯒ ꯊꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯑꯆꯧꯕ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯁꯟꯖꯤꯕꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯋꯥ ꯂꯦꯞꯅꯔꯛꯑꯕꯣ? ꯊꯣꯏꯕꯅ ꯂꯦꯞꯅꯔꯦ꯫ ꯁꯟꯖꯤꯕꯅ ꯑꯣ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯦ? ꯊꯣꯏꯕꯅ ꯑꯩꯈꯣꯏꯅꯗꯤ ꯈꯔ ꯊꯨꯅꯕ ꯍꯥꯏꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯥ 3-4ꯗꯤ ꯁꯥꯡꯗꯣꯛꯄ ꯇꯥꯔꯤ ꯍꯤꯌꯥꯡꯒꯩꯒꯤ ꯄꯥꯡꯈꯠꯂꯛꯄꯗ ꯍꯣꯡꯉꯁꯤ ꯍꯥꯏꯅꯔꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯊꯥ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯌꯥꯗꯕ ꯊꯥ 4 ꯂꯩꯈ꯭ꯔꯦ꯫ ꯁꯟꯖꯤꯕꯅ ꯍꯣꯏꯗ
ꯊꯥ ꯑꯍꯨꯝ ꯃꯔꯤꯁꯤ ꯈꯪꯍꯧꯔꯣꯏ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯁꯤ ꯄꯥꯕꯨꯡ ꯊꯣꯏꯕꯅ ꯑꯆꯧꯕ ꯄꯥꯕꯨꯡ ꯋꯥ ꯍꯥꯏꯒꯦ ꯁꯟꯖꯤꯕꯅ ꯍꯣꯏ ꯄꯥꯕꯨꯡ ꯊꯣꯏꯕꯅ ꯅꯅꯥꯎꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯒꯗꯧꯅꯤ ꯄꯩꯁꯥꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ ꯑꯋꯥꯠꯄꯈꯩ ꯍꯥꯏꯔꯛꯎ ꯁꯟꯖꯤꯕꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤꯕꯨ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯌꯥꯝꯕꯅꯤ ꯊꯣꯏꯕꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯊꯕꯛ ꯃꯐꯝꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ ꯁꯟꯖꯤꯕꯅ ꯍꯣꯏ ꯄꯥꯕꯨꯡ